US na Iran da 48 hours ki matam thakre hojik phawda pung kumari lansan gre habi are another pung kumari ma khatang aire masing matung degi di kari oigaduno haiba ngamde hojik US amasung Israel na haise strait of hormuz si hangge haibra natragana hangwe haibra sini hangdragadi akanba lan oigani sini adubu langi wafam di February 28 gi ngasi phawba lepa leitana amana amagi mathakta akan momongda attack tongnari ngarang phawbada Israel na Iran gi Natanz da leiriba nuclear facility da akan momongda attack chathagi masida laibak phawbana misi mina amadi radiation leak oibagi paw amata leite aduga amuk Iran na amuk retaliation tawraktuna Israel gi Dimona da leiba nuclear facility da akan momongda attack chathaki thongdok asida Israeli masa samaga marfu sokpagi pawlei masida natana mafam aduda leiba residential building sing akai toi thokpagi pawlei hawjiki anoba pawda Iran na Indian Ocean da leiba Daigo Garcia da leiba US amadi UK gi military base ta Iran na intermediate range ballistic missile IRBM ani kapsilak le haina US amadi Israel na claim tawri mamangda Iran na 2000 km sana kapangamba IRBM lei haina claim tawkhiba leiki test tawbusu leiki adubu Daigo Garcia da leiriba US amadi UK gi military base asi Iran gi mainland dagi 4000 km lapna leiba mafam asi yongna missile kapakpa haibasi mamangda thamgiba Iran na thamgiba claim aduga adugi matik onana lai haiba tare aduna Iran da 4000 km sana kapangamba intermediate range ballistic missile leirabra haina hawjikta da wahang lakli haiba tare thawdok asi Iran gi maikaidagi claim laktri masi thawoina lan asida NATO yauruknanaba US amadi Israel na propaganda tawribra lan asida NATO ge thong hanglibra haina singnei video asibu nungai biragadi like share comment and subscribe tawsanbiramo matang saisida kainanawi yathang nijari mayam punumakpu yaifaminarsi